ꯀ꯭ꯔꯣꯝꯗ ꯍꯥꯟꯅ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯇꯥꯏꯞ ꯐꯨꯠꯇꯦꯝ ꯑꯅ ꯇꯥꯏꯞ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯔꯁ ꯇꯧꯕꯤꯔꯣ ꯑꯍꯥꯟꯕ ꯊꯣꯛꯂꯛꯏꯕ ꯐꯨꯠꯇꯦꯝꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛ ꯂꯥꯏꯞ ꯂꯩꯕꯒꯤ ꯅꯦꯠ ꯂꯥꯏꯟꯁꯦ ꯂꯥꯏꯞ ꯂꯩꯇ꯭ꯔꯒꯗꯤ ꯊꯣꯛꯂꯛꯑꯣꯏꯀꯣ ꯁꯤ ꯏꯔꯣ ꯀꯩꯀꯥꯁꯤ ꯌꯥꯎꯕꯅꯤ ꯁꯤ ꯆꯤꯡꯊꯕꯤꯔꯣ ꯁꯤ ꯂꯥꯏꯞ ꯅꯥꯎꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯕ꯭ꯔꯣꯗꯀꯥꯁ ꯂꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯍꯥꯏꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤ ꯑꯦꯠꯁꯦ ꯀ꯭ꯂꯣꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯂꯤꯡꯛ ꯂꯩꯔꯦꯀꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯄꯥꯝꯕꯗ ꯆꯪꯕꯤꯔꯣ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯅꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯗ Svaki ꯂꯥꯛꯑꯦ dobijen duel. Igrači Kostarike. ꯍꯧꯖꯤꯛ ꯕ꯭ꯔꯥꯖꯤꯜꯒ Au ꯀꯣꯁꯇꯥꯔꯤꯀꯥꯒ kakve ꯁꯥꯟꯅꯕ će ꯏꯃꯦꯖꯅꯤ. te kritike pljustati na račun igrača Brazila ako Thank you se ne guys. pobedi